Laija chakriba maikaido mitlu pirang ihongna ningamda yengchaduna lehawi. Minana kaidore yamna tharina. Dada chatkidore Manipurda layeroi. Thamoigi wasu haizaba ngamhaude. Magi maongnasu haizaba ngamkhidrimina. Adu nangdi nungsi haina ko hayobu kaidauge. As nangsidiba chinda faba oin tarodana. Haige taujabane. Mi oitribu ma nusibagi lambida khongdaroi haye. Mina mamit laktoktuna kaino mabu mi oitribo sara haisa. As mamit oisinduna khanjan kalaf. Mana pamjaba pandamdo phangdribo haibane me. Ha. Adoisu ko hayobu yadro koibana kona koirajo. Nangonda thoklaga khangni. Ado aisu hairage khale. Aina hausi hairaga magi lambida aina erpa piba ai pamdi. Haise yengse. Ado changdase namita doreba. Namidangi matamni lanjenba nongalaga chatkigidorabani. Thaubana isa thoy pochaidi suraba kamdore. Papa sure sidi hayeng sum haplagi yani. Kulapna yengweyong kai watli hani yeng. Lanjenba mapada muni yengduna. Papa mapa wa famung thakta famanduna mana makada mapagi makhongda ngathaduna. Papa chaba tumba changnayuko nahanganuko. Pupusu yengsinbiyuko papa. Thaubusa nungsina machagi koktakta nanthabiduna. Isa thoy yumgi karisu khanganu. Pupuga iga ningthina yumsida legani. Nathauda pukning changduna. Nangna namagi pandam adutadi phangalauwa. Lanjenba mapada yengja phangangani papa. Mamagi apamba nachana phangangani. Nasami ojibo thoklalari papa. Mapi sinthaja mapagi makhongda ngathaduna. Papa hadangna ahanbane. Ai papa dagi laukani khanbada yamna wai papa. Thaubusu magi mikipi machagi laibakta taduna. Isa thoy aduna sum khanjilabadi karamna nathauda puning changbangbani. Ha papa su isa dagi laukani khanbada waine. Adubu masa nungaibu ngamkhidraba nangi mamagi damakne. Papa mama da kayambu yamna warake. Ai mamagi singlaba wari yam khangningi papa. Madugade hayeng dengari nangi na thawhawdama. Madugi wakhalna isada awaba piba papa pamde. Machagi makok nongkhatpiduna mapida thokpi. Papa na haigadabadi mama na wajaba pumba. Aina misak naiba mi ama oiraga phagani haiba wakhaldo aduta khangadabane. Isu thoy wakhaldo henjana khanganu. Nangi kitang watbaga nang ba chawda hayo. Pupuga papaga su isubu unabu lakani. Lakana pupu. Ai hayeng thangdokadoriba khongsidagi aigi pandam yawdribu thangsilaklarai. Aduga pupu hoigi mangdasu lepa ngamkhiroi pupu. Thauba nafetawna madunidana isaside. Ado awatpadi hafi yengo. Nang ba chawdabudi aina pochai khara thabikhrabane. Hoi papa. Thaubu hoi thokraba matung pochai yenghori. Laija lefamga khangdri masado tapak tapai chanduna adum leiri. Dada nami saknaiba mi amadi oiduna thora uko. Matamduda aigi thamoigi yawasa nafamda tamjage ko. Lanjenbagi wahaidu ningsingzaduna mama nokjarai. Tasena dadanasu aibu nushibiramgadra. Makut anido lonaduna mamit uisinja. Dadana nushiriba nupida aidadi oibiramuko. Mamit amu pangthokja nafetawna ayamdrasu aidi fani. Asuk nushiba nupazibu aigi oidana kanagi oidanaba. Kanade phondum tawthoke. Phondu lauthokduna lanjenbada call tawi. Lanjenbasu laijagi oirambadada nafetawna paikhatjai. Laija dada pochai lesanba loiraba. Loire nangdi kedoriba. Ai laik pade.
ꯂꯟꯆꯦꯟꯕ ꯇꯨꯃꯤꯟꯅ ꯅꯣꯛꯆꯩ. ꯍꯣꯏꯅꯦ ꯄꯥꯗꯦꯅꯦ. ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦ? ꯀꯅꯥꯅꯣꯃꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕ? ꯁꯦꯁ, ꯂꯥꯏꯕꯛ ꯐꯕ ꯃꯤꯗꯣ ꯑꯩꯗꯤ ꯈꯪꯅꯤꯡꯈ꯭ꯔꯦꯗ. ꯗꯗꯥꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯤ ꯂꯥꯏꯕꯛ ꯐꯕꯤ ꯃꯍꯥꯛꯁꯨ ꯈꯪꯅꯤꯡꯉꯤ. ꯑꯗꯨꯗꯤ ꯃꯇꯝ ꯈꯔ ꯉꯥꯏꯔꯣꯅꯦ. ꯉꯥꯏꯅꯤ. ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯄꯥꯟꯗꯝ ꯌꯧꯗ꯭ꯔꯤꯕꯣ ꯑꯩ ꯉꯥꯏꯈꯤꯅꯤꯌꯦ ꯗꯗꯥ. ꯂꯟꯆꯦꯟꯕ ꯂꯥꯏꯖꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯈꯪꯉꯤ. ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛꯇꯨꯅꯁꯨ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯝꯒꯅꯤ. ꯊꯥꯖꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ. ꯗꯗꯥ, ꯑꯥꯗ ꯂꯩꯔꯒ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ. ꯗꯦꯜꯂꯤꯁꯦ ꯌꯥꯝ ꯐꯠꯇꯦ ꯍꯥꯏ, ꯌꯥꯝ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏ, ꯄꯥꯎ ꯖꯥꯠ ꯇꯥꯏ. ꯑꯇꯧꯕ ꯃꯤ ꯈꯔꯅ ꯆꯦꯟꯊꯕꯅꯤ. ꯁꯤꯗꯁꯨ ꯉꯥꯏ, ꯂꯝꯒꯤ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇꯦ. ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯃꯉꯥꯏꯔꯦ. ꯆꯤꯡꯅꯒꯅꯨ, ꯑꯩ ꯑꯗꯨꯝꯕ ꯇꯧꯒꯗꯕ ꯅꯠꯇꯦ. ꯗꯗꯥ, ꯉꯥꯎꯁꯤꯟꯅꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ. ꯁꯨꯝ ꯍꯥꯏꯕꯅꯤ. ꯅꯪꯅ ꯍꯥꯏꯕꯁꯨ ꯌꯥꯅꯤꯗ. ꯉꯥꯎꯁꯤꯟꯅꯒꯦ ꯈꯟꯕꯗ ꯅꯪ ꯍꯦꯛ ꯅꯤꯡꯁꯤꯡꯂꯒꯅꯦ ꯍꯟꯕ ꯍꯥꯏꯗꯨꯅꯤ, ꯅꯠꯇ꯭ꯔꯥ? ꯉꯥꯎꯁꯤꯟꯅꯔꯦ ꯀꯥꯏꯅ ꯇꯥꯔꯗꯤ ꯅꯅꯥꯛꯇ ꯂꯥꯛꯑꯒ ꯅꯁꯨꯝ ꯐꯣꯏꯅꯤ. ꯑꯗꯨꯗꯤ ꯅꯪ ꯎꯅꯤꯡꯉꯗꯤ ꯉꯥꯎꯁꯤꯟꯅ ꯇꯥꯕꯅꯤꯅꯦ. ꯑꯅꯤꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯈꯪꯇꯥ ꯇꯥꯅꯔꯛꯏ. ꯑꯗꯨꯒ ꯋꯥ ꯃꯈꯥꯗꯤ ꯉꯥꯡꯅꯕ ꯉꯝꯗ ꯉꯥꯏꯍꯥꯛ ꯂꯩ. ꯇꯥꯂꯛꯇꯨꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯂꯟꯆꯦꯟꯕꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ. ꯂꯟꯆꯦꯟꯕ ꯅꯝꯕꯔꯗꯨꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯊꯋꯥ ꯁꯥꯗ ꯄꯥꯏꯈꯠꯇꯦ. ꯂꯥꯏꯖꯥ, ꯅꯨꯄꯤꯅꯤ, ꯍꯩꯅ-ꯁꯤꯡꯅ ꯂꯩꯌꯨ. ꯃꯇꯝꯁꯦ ꯃꯇꯥ ꯑꯃ ꯑꯣꯏꯔꯕꯅꯤ. ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯒꯗꯕꯅꯤ. ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯑꯩ ꯂꯩꯒꯅꯤꯌꯦ ꯗꯗꯥ. ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯐꯪꯅꯕꯒꯤꯗꯃꯛ ꯑꯩ ꯄꯨꯝꯅꯃꯛ ꯍꯣꯠꯅꯒꯅꯤꯌꯦ. ꯅꯪ ꯃꯥꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ? ꯂꯥꯏꯖꯥ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯃꯣꯃꯣꯅꯣꯛꯅ, ꯗꯗꯥ, ꯑꯩꯗꯤ ꯑꯩꯒꯤ ꯂꯚ ꯁ꯭ꯇꯣꯔꯤꯁꯦ ꯌꯥꯝ ꯉꯥꯎꯖꯩ. ꯇꯁꯦꯡꯅ ꯑꯩꯒꯤ ꯂꯚ ꯁ꯭ꯇꯣꯔꯤꯁꯦ ꯌꯥꯝ ꯐꯖꯩ. ꯑꯩꯒꯤ ꯂꯚ ꯁ꯭ꯇꯣꯔꯤꯅ ꯑꯩꯒꯤ ꯊꯧꯅ, ꯑꯩꯒꯤ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯄꯨꯝꯕ, ꯇꯁꯦꯡꯅ ꯑꯩꯒꯤ ꯂꯚ ꯁ꯭ꯇꯣꯔꯤꯁꯦ ꯉꯛꯑꯦ. ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯝꯅ ꯐꯖꯔꯝꯒꯅꯤ ꯍꯥꯏꯕ ꯍꯥꯟꯅ ꯈꯪꯂꯨꯗꯦ. ꯑꯩꯒꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯩꯒꯤ ꯂꯚ ꯁ꯭ꯇꯣꯔꯤ ꯇꯁꯦꯡꯅ ꯌꯥꯝ ꯐꯖꯩꯌꯦ. ꯗꯗꯥ, ꯑꯩꯗꯤ ꯑꯩꯒꯤ ꯂꯚ ꯁ꯭ꯇꯣꯔꯤꯁꯦ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯨ ꯑꯩ ꯁꯤꯔꯣꯏꯌꯦ. ꯂꯟꯆꯦꯟꯕ ꯍꯔꯥꯎꯅ ꯇꯥꯔꯝꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯅ, ꯂꯥꯏꯖꯥ, ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯀꯔꯤꯒꯤ ꯁꯤꯒꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛꯇꯨꯒꯤ ꯅꯥꯛꯇ ꯅꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯂꯚ ꯁ꯭ꯇꯣꯔꯤꯗꯣ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯍꯟꯈꯤꯒꯗꯕꯅꯤ. ꯃꯗꯨꯗꯅꯤ ꯑꯩꯅ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯅ ꯉꯥꯏꯖꯔꯤꯕ ꯗꯗꯥ. ꯂꯟꯆꯦꯟꯕ ꯅꯨꯡꯉꯥꯏꯇꯕꯗꯨ ꯂꯣꯠꯁꯤꯟꯗꯨꯅ, ꯐꯪꯒꯅꯤ, ꯋꯥꯈꯜ ꯍꯟꯊꯒꯅꯨꯁꯦ. ꯑꯗꯣ ꯊꯦꯡꯁꯨ ꯊꯦꯡꯂꯦ, ꯗꯗꯥꯗꯤ ꯇꯨꯝꯅꯤꯡꯂꯛꯂꯤ. ꯊꯝꯂꯒꯦꯀꯣ. ꯍꯣꯏ ꯗꯗꯥ, ꯐꯖꯅ ꯆꯠꯂꯣ. ꯑꯥꯗ ꯌꯧꯔꯒ ꯍꯥꯏꯕ ꯌꯥꯔꯗꯤ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯝꯃꯨꯀꯣ. ꯑꯩ ꯍꯥꯏꯔꯒꯦ. ꯅꯪꯒꯁꯨ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯖꯩ. ꯌꯥꯒꯗ꯭ꯔꯣ? ꯌꯥꯅꯤꯌꯦ ꯗꯗꯥ. ꯐꯔꯦ, ꯊꯝꯃꯒꯦꯀꯣ. ꯍꯣꯏ ꯗꯗꯥ. ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯐꯣꯟꯗꯣ ꯄꯥꯏꯗꯨꯅ ꯌꯦꯡꯖꯩ. ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ? ꯋꯦꯇꯤꯡꯒ ꯂꯩꯅꯦ. ꯐꯣꯟꯗꯣ ꯌꯦꯡꯖꯩ. ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯁꯨ ꯉꯝꯖꯗꯦ. ꯑꯩ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯍꯧꯗ꯭ꯔꯕꯗꯤ ꯅꯤꯡꯉꯝꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯅꯤ. ꯂꯟꯆꯦꯟꯕ, ꯅꯪ ꯍꯌꯦꯡꯗꯤ ꯆꯠꯂꯅꯤꯀꯣ? ꯇꯦꯛꯇ ꯀꯥꯏꯗ ꯃꯐꯝꯗꯣ ꯌꯧꯗꯨꯅ ꯅꯪꯒꯤ ꯅꯤꯡꯖꯕꯗꯣ ꯊꯨꯡꯕ ꯑꯣꯏꯌꯨꯀꯣ. ꯅꯪꯕꯨ ꯑꯃꯨꯛꯄꯨ ꯌꯥꯎꯗ ꯅꯨꯡꯁꯤꯖꯔꯤꯕꯤ ꯑꯩꯅ ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯌꯥꯈꯥꯗ ꯅꯤꯖꯕꯅꯤ. ꯈꯪꯍꯧꯗꯦ ꯐꯣꯟꯂꯛꯄ. ꯊꯣꯏꯕꯤ ꯐꯣꯟꯗꯣ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯋꯥꯖꯕ ꯄꯨꯝꯕ ꯀꯣꯛꯇꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯆꯤꯝꯕꯥꯜꯗ ꯃꯣꯃꯣꯅꯣꯛꯅ, ꯂꯟ, ꯅꯪ ꯍꯧꯔꯦ ꯃꯇꯥꯒꯨꯝ ꯐꯠ ꯄꯥꯏꯈꯠꯆꯩ. ꯍꯜꯂꯣ, ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯂꯟ, ꯀꯅꯥ? ꯑꯩꯅꯦ, ꯊꯣꯏꯕꯤ. ꯂꯟꯆꯦꯟꯕ ꯉꯛꯅ ꯍꯤꯞꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ, ꯊꯣꯏꯕꯤ, ꯑꯩ ꯅꯝꯕꯔꯗꯤ ꯀꯝꯗꯧꯅ? ꯔꯥꯖꯇꯒꯤ ꯂꯧꯕꯅꯦ. ꯑꯣ, ꯃꯤꯁ ꯀꯣꯜ ꯊꯦꯡꯅꯕꯗꯨꯗ ꯇꯧꯔꯛꯄꯅꯦ. ꯀꯩ ꯂꯩꯒꯦ? ꯊꯣꯏꯕꯤ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗꯦ. ꯃꯄꯤꯗ ꯑꯃꯨꯛ ꯇꯥꯔꯛꯂꯤ. ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ. ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯅ ꯇꯥꯏꯌꯦ. ꯑꯗꯨꯒꯤ ꯆꯝꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯅ ꯀꯣꯜ ꯇꯧꯔꯛꯄꯅꯦ. ꯃꯁꯥꯗꯨ ꯏꯀꯥꯏꯔꯛꯇꯨꯅ, ꯐꯖꯅ ꯇꯦꯛꯇ ꯀꯥꯏꯗ ꯃꯐꯝꯗꯨꯗ ꯌꯧꯗꯨꯅ ꯅꯪꯒꯤ ꯅꯤꯡꯖꯕꯗ ꯊꯨꯡꯕ ꯑꯣꯏꯁꯅꯨ. ꯐꯔꯦ, ꯑꯩ ꯊꯝꯃꯒꯦ. ꯐꯣꯟ ꯍꯦꯛ ꯊꯝꯒꯦ ꯇꯧꯕꯒ, ꯊꯣꯏꯕꯤ, ꯇꯥꯏꯌꯦ. ꯑꯩꯁꯨ ꯍꯣꯠꯅꯒꯦ. ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯅꯍꯩꯗꯣ ꯄꯥꯝꯃꯨꯏ. ꯀꯔꯤꯅꯣ ꯈꯔ ꯇꯧꯁꯤꯜꯂꯨꯗꯅ. ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯅꯨꯄꯤ ꯀꯔꯤꯕꯨ ꯈꯦꯠꯅꯔꯤꯕꯒꯦ?
ꯊꯣꯏꯕꯤ ꯂꯟꯆꯦꯟꯕꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯔꯛꯂꯕꯗ ꯑꯋꯥꯕꯗꯨ ꯀꯣꯛꯆ ꯑꯩ ꯃꯥꯁꯇꯔꯁꯤ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯗꯨꯒ ꯀꯩꯅꯣ ꯑꯗꯨꯝ ꯌꯦꯡꯂꯒꯦ ꯐꯩꯌꯦ ꯇꯧꯁꯤꯜꯂꯨ ꯑꯗꯣ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯗꯨꯅ ꯅꯁꯥꯅ ꯅꯁꯥꯒꯤ ꯃꯪꯂꯥꯟ ꯊꯨꯒꯥꯏꯒꯅꯨ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯅꯨꯡꯉꯥꯏꯕꯗ ꯉꯥꯏꯅ ꯂꯩꯔꯤꯕꯅꯤ ꯑꯩꯁꯨ ꯐꯔꯦ ꯑꯩꯁꯨ ꯑꯌꯨꯛ ꯆꯠꯀꯗꯕꯅꯤ ꯊꯝꯃꯒꯦꯀꯣ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯂꯟꯆꯦꯟꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯆꯨꯝꯂꯤꯗ꯭ꯔꯥ ꯂꯣꯡꯅ ꯑꯃꯨꯛ ꯍꯤꯞꯊꯗꯨꯅ ꯊꯣꯏꯕꯤꯁꯦ ꯇꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤꯗꯕꯅꯣ ꯃꯥꯒꯤ ꯒꯨꯟ ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯊꯣꯏꯕꯤꯒꯤ ꯁꯛꯇꯝ ꯅꯤꯡꯁꯤꯡꯖ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯂꯩꯇꯦꯡ ꯄꯨꯝꯕ ꯌꯥꯎꯔꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯉꯁꯤꯐꯥꯎ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜ ꯆꯪꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯂꯥꯏꯖꯕꯨ ꯅꯤꯡꯁꯤꯡꯖꯔꯛꯇꯨꯅ ꯂꯥꯏꯖꯕꯨ ꯍꯦꯛ ꯎꯖꯈꯤꯕ ꯃꯤꯀꯨꯞꯇꯅ ꯀꯔꯤꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯛꯂꯤꯕ ꯃꯕꯥꯅꯤ ꯀꯔꯤꯕꯨ ꯈꯦꯠꯅꯕ ꯂꯩꯕꯒꯦ ꯃꯁꯤꯕꯨ ꯀꯅꯥꯒꯤ ꯃꯔꯥꯅꯣ ꯊꯣꯏꯕꯤꯅ ꯑꯩꯅ ꯂꯥꯏꯖ ꯂꯥꯏꯖꯅꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅꯗꯤ ꯂꯥꯏꯖꯕꯨ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎ ꯍꯥꯏꯕ ꯉꯝꯗꯦ ꯊꯣꯏꯕꯤ ꯅꯪ ꯇꯁꯦꯡꯅ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯅꯪꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯊꯣꯏꯕꯤꯁꯨ ꯇꯨꯝꯊꯕ ꯌꯥꯖꯗꯦ ꯅꯪ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯕ ꯑꯣꯏꯌꯨꯀꯣ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯖꯣꯏ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯣꯡꯉꯥꯜꯂꯗꯨꯅ ꯆꯠꯄꯒꯤ ꯁꯦꯝ ꯁꯥꯔꯗꯨꯅ ꯃꯄꯨ ꯃꯄꯥ ꯈꯣꯏꯔꯝꯖꯗꯨꯅ ꯃꯃꯥꯒꯤ ꯊꯦꯠꯂꯤꯕ ꯐꯣꯇꯣꯗꯨꯗ ꯆꯪꯖ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ ꯃꯃꯥ ꯅꯁꯥꯒꯤ ꯈꯨꯠ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯝꯕꯤꯌꯨꯀꯣ ꯃꯃꯥ ꯉꯁꯤꯗꯤ ꯄꯄꯥꯗꯒꯤ ꯂꯥꯞꯇꯣꯔꯦ ꯅꯆꯥꯒꯤ ꯅꯥꯛꯇ ꯂꯩꯕꯤꯌꯨꯀꯣ ꯃꯃꯥ ꯊꯧꯕ ꯅꯥꯄꯤ ꯇꯩꯊꯣꯛꯇꯨꯅ ꯏꯆꯥꯊꯣꯏ ꯆꯠꯂꯝꯗꯥꯏꯗ ꯑꯗꯨꯝꯅ ꯍꯟꯊꯕꯗ ꯍꯣꯏꯗꯦ ꯁꯦ ꯆꯠꯁꯤ ꯊꯦꯡꯂꯦ ꯒꯨꯂꯥꯞꯅ ꯂꯥꯛꯑꯣ ꯄꯣꯠ ꯆꯩꯁꯨ ꯍꯥꯞꯈ꯭ꯔꯕꯅꯤ ꯊꯦꯡꯉꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯂꯟꯆꯦꯟꯕ ꯏꯝꯐꯥꯜ ꯊꯥꯗꯣꯛꯇꯨꯅ ꯗꯦꯜꯂꯤ ꯃꯥꯏꯀꯩ ꯄꯥꯡꯈꯤ ꯂꯟꯆꯦꯟꯕ ꯗꯦꯜꯂꯤ ꯌꯧꯔꯗꯨꯅ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯥꯏꯖꯗ ꯀꯣꯜ ꯇꯧꯏ ꯂꯥꯏꯖ ꯍꯔꯥꯎꯅ ꯀꯣꯜꯗꯨ ꯑꯣꯛꯆꯗꯨꯅ ꯗꯗꯥ ꯑꯩ ꯌꯧꯔꯦ ꯀꯩꯗꯧꯔꯤꯒꯦ ꯅꯪꯗꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯕꯅꯤ ꯐꯔꯦ ꯑꯩ ꯊꯝꯂꯒꯦ ꯆꯦ ꯆꯥꯡ ꯈꯔ ꯁꯦꯝꯗꯧ ꯂꯩ ꯑꯗꯣ ꯑꯩ ꯇꯣꯏꯅꯗꯤ ꯄꯥꯎ ꯐꯥꯎꯔꯛꯂꯔꯣꯏꯀꯣ ꯂꯥꯏꯖ ꯅꯨꯡꯉꯥꯏꯇ ꯀꯩꯒꯤ ꯑꯩ ꯃꯇꯝꯅꯅꯦ ꯌꯥꯗꯕꯒꯤꯅꯦ ꯑꯗꯨꯕꯨ ꯗꯗꯥ ꯅꯪ ꯉꯥꯎꯗꯤ ꯉꯥꯎꯁꯤꯟꯅꯒꯅꯨ ꯐꯖꯅ ꯂꯩꯌꯨꯀꯣ ꯍꯣꯏ ꯊꯝꯃꯒꯦꯀꯣ ꯂꯟꯆꯦꯟꯕ ꯐꯣꯟ ꯊꯝꯂꯗꯨꯅ ꯂꯥꯏꯖ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯟꯗꯝꯁꯤ ꯌꯧꯗ꯭ꯔꯤꯕꯨ ꯃꯃꯥꯒꯤ ꯃꯤꯠꯀꯤꯄꯤ ꯀꯣꯛꯇ꯭ꯔꯤꯐꯥꯎ ꯅꯪ ꯑꯩꯕꯨꯗꯤ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯔꯒ ꯁꯣꯏꯗꯅ ꯅꯪꯕꯨ ꯄꯄꯥꯅ ꯃꯃꯧ ꯑꯣꯏꯅꯕꯒꯤꯗꯃꯛ ꯍꯥꯏꯕ ꯊꯥꯔꯛꯑꯅꯤ ꯁꯣꯝꯗꯁꯨ ꯂꯥꯏꯖ ꯐꯣꯟꯗꯨ ꯌꯦꯡꯖꯗꯨꯅ ꯗꯗꯥ ꯅꯪ ꯑꯋꯥꯕ ꯈꯪꯗꯅ ꯃꯤꯔꯝꯗꯨꯗ ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯊꯩ ꯕꯦꯝꯃ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤꯅ ꯃꯃꯥ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯃꯃꯥꯗ ꯍꯥꯏꯌꯨ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯃꯃꯥ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯃꯁꯝꯗꯣ ꯅꯥꯞꯄꯗ ꯊꯦꯠꯆꯤꯟꯕꯤꯗꯨꯅ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕꯤ ꯅꯪꯒꯤ ꯃꯃꯥꯅꯤ ꯑꯇꯩ ꯀꯅꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗꯤ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯣ ꯈꯪꯕ ꯉꯝꯃꯤ ꯀꯨꯏꯔꯦ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯤꯡꯉꯝꯗꯕ ꯑꯃꯒꯤ ꯃꯃꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯎꯕ ꯍꯥꯏꯌꯨ ꯃꯃꯥꯗꯣ ꯀꯣꯏꯒꯅꯨ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯊꯣꯏꯕꯤ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯈꯪꯂꯗꯨꯅ ꯀꯣꯏꯒꯅꯨ ꯈꯪꯉꯤ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯀꯅꯥꯅꯣ ꯃꯍꯥꯛꯇꯨꯕꯨ ꯂꯟꯆꯦꯟꯕꯅꯦ ꯂꯟꯆꯦꯟꯕ ꯅꯪꯒ ꯊꯥꯏꯅꯗꯒꯤ ꯀ꯭ꯂꯥꯁ ꯃꯥꯟꯅꯔꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯐꯕ ꯑꯉꯥꯡꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯁꯥꯎꯅꯕꯒꯤꯔꯣ ꯑꯁ ꯁꯥꯎꯅꯕ ꯅꯠꯇꯦ ꯃꯃꯥ ꯅꯨꯡꯁꯤꯅꯗꯦ
ꯑꯩꯅꯗꯅꯦ ꯀ꯭ꯂꯥꯁ 9ꯗꯒꯤ ꯈꯟꯖꯔꯛꯂꯤꯁꯦ ꯍꯥꯏꯁꯨ ꯍꯥꯏꯔꯦ ꯍꯧꯖꯤꯛꯐꯥꯎ ꯌꯥꯕꯤꯗꯦ꯫ ꯊꯝꯕꯥꯜ ꯈꯪꯍꯧꯗꯦ ꯃꯈꯨꯠꯅ ꯃꯊꯕꯥꯛꯇ ꯌꯩꯗꯨꯅ ꯏꯃꯥꯏꯄꯦꯝꯃ 9ꯗꯒꯤ ꯑꯁ ꯂꯣꯏꯔꯦꯗꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯣꯠꯊꯥꯔꯒ ꯏꯁꯥꯗꯤ ꯌꯥꯝ ꯅꯧꯅ ꯅꯨꯡꯁꯤ ꯂꯝꯕꯤ ꯆꯠꯂꯝꯃꯤꯗꯅ꯫ ꯑꯁ ꯃꯃꯥ, ꯃꯤ ꯏꯃꯥꯟꯅꯕꯤꯗꯤ 6ꯗꯒꯤ ꯀꯣꯏꯕ ꯍꯧꯔꯛꯏꯅꯤ, ꯑꯩ ꯉꯁꯤꯕꯨ ꯀꯅꯥ ꯀꯣꯏꯗꯅ ꯂꯟ ꯈꯛꯇ ꯅꯨꯡꯁꯤꯖꯕꯅꯤ ꯀꯩꯅꯣ, ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯇꯧꯗꯅ? ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯖꯧ, ꯑꯆꯦꯠꯄ ꯋꯥꯈꯜ ꯌꯥꯎꯅ ꯊꯝꯃꯨ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯦ ꯂꯦꯝꯅ ꯈꯛ ꯃꯥꯡꯅꯗꯕꯅꯤ ꯃꯃꯥ ꯍꯥꯏꯒꯦ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯈꯪꯂꯛꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯕꯦꯝꯃ, ꯃꯃꯥꯒꯤꯗꯤ ꯏꯆꯥ ꯅꯠꯇꯅ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯏꯆꯥꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯍꯟꯊꯅ ꯂꯩꯔꯒ ꯃꯃꯥꯒꯤ ꯊꯃꯣꯏꯁꯨ ꯀꯥꯏꯅꯩ꯫ ꯊꯣꯏꯕꯤ ꯃꯃꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ, ꯃꯃꯥ ꯑꯩ ꯃꯇꯨꯡꯗ ꯇꯧꯔꯒꯨꯝꯒꯦ꯫ ꯑꯩꯁꯨ ꯍꯣꯠꯅꯈꯤꯒꯅꯤ, ꯅꯤꯡꯍꯟꯅꯔꯣꯏꯌꯦ, ꯏꯊꯧꯗꯁꯨ ꯆꯪꯁꯤꯟꯒꯅꯤ, ꯃꯃꯥꯕꯨꯁꯨ ꯋꯥꯍꯜꯂꯔꯣꯏꯌꯦ꯫ ꯊꯥ ꯈꯔ ꯍꯧꯖꯤꯛꯈꯤ꯫ ꯊꯧꯕ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯗꯨꯀꯥꯟꯗꯨ ꯌꯦꯡꯁꯤꯟꯕ ꯆꯪꯂꯛꯂꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯊꯥꯖꯁꯨ ꯄꯣꯠꯆꯩ ꯂꯩꯕ ꯍꯥꯏꯒꯠꯂꯛꯇꯨꯅ ꯊꯥꯖꯅ, ꯇꯥꯃꯣ ꯂꯥꯏꯖꯒꯤ ꯐꯨꯔꯤꯠ ꯑꯃꯇ ꯌꯦꯡꯕꯤꯈꯤꯒꯦ꯫ ꯑꯁꯣꯝꯗ ꯄꯥꯔꯤ ꯑꯃꯗꯤ ꯊꯥꯖ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯊꯧꯕꯁꯨ ꯗꯨꯀꯥꯟ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯏ ꯂꯩꯊꯣꯔꯛꯄꯒ ꯄꯥꯔꯤꯅ ꯗꯨꯀꯥꯟ ꯆꯪꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅ ꯃꯥꯏꯒ ꯃꯥꯡꯗ ꯌꯦꯡꯅ ꯃꯕꯥꯅꯤꯃꯛ ꯈꯣꯡꯐꯝ ꯆꯞ ꯂꯦꯝꯅ ꯌꯦꯡꯅꯈꯤ꯫